Punamaktada Kanglei Channel Top 3 Meeting Tabiriba Amadi ISTV being Biriba Punamakbu Oinam Marina Chanu Nataram no Cherry. Ngasi forward Miam Shibibadigi, Lepalate and Sandok Liba, Kanglei Channel Top 3 Toram Asibu, Meeting Tabiriba Punamakna, Ikogi Toram Asibu, Kari Kamdo Birigi, Putning Penbiribra Habadu, Akoigi email address Kanglei Channel Top 3 @gmail.com natraga YouTube comment ki khuthangda sungsoi soidana phongdopiro Kanglei Channel Top 3 gi thoramasi Manipur film industry amadi khoigi inat lining asibu hena awang mathakta pukhatpa ngamnaba hotnajaba thoramani loina na music video amadi film isai film da actor riba artist sing khaktana tana back screen da lariba artist sing busu saktak chaba ngamnaba puthokchaba thoramama ngasi top 3 gi kunmari shuba episode asida kari karambe saina ahanba ni shuba amadi ahum suba mafam da leibage haibadu ekoi mam punna khamina dringai gi mangoinana haukiba tarik 13 amadi 13 tagi chatharaktuna lakliba class 12 amadi 10 gi exam kosem bosem anina loduna lakliba exam asida saruk yariba mahiroi pumnamakna tungi afaba yumbi changthokpa oirasanu haiduna Kanglei Channel gi maikaidegi yaifa pausel pizar ngasi top 3 gi kunmari shuba episode asida ahanba maktada ahum suba mafam da leiribe sedu mayam da khanganjage 20,342 views amadi 953 likes panglaba isai adudi tumin leibi Ngairing asisu nangi paukumdo Fanlaroidava wahangi paukum Ngai kini na fandagi unsisina Tumila leibi nangi satandagi Fanlaroidara wahangi paukum Hairone nangi na childuna ngairi aibu nungsi haiga Paukum leptuna leirajra mitmang sida sum chatminna ningi khosamna ivani oyhunde torban wangwangda sagiluka mandasi mandata matoyda leplani tuminna mitmang sida si paklabai pasu ibani garasi wanglava jingdol matong su warvasunga gloi gami aina watharu igi pambonda oi kanu tuminna leibi satam Konjil thokna hairone apambado Nimalibi nangi satam Naroidara wahangi pakum Hairone nangi nachilduna Ngairi aibu nungsi haiva Isai
asigi producer na Oinam na oibiduna masamot na saisaklib isay asida Priya amadi yaiton luwang na maroiba saktam langbiduna Suresh Malom na direction pibiri isay asigi matang da Priya amadi yaiton luwang ga unaduna wari watais na bagi mikub adu mayam punamit eng taminas ahan ba maktada yaiton bu Kanglei channel gi mai kai degi taramok chai akoi gi yaiton na act bi kiba music video album akoi gi tumina levi hariba isay asina Kanglei channel top 3 gi sigum ba thoramasta top 3 da chanba ngam pase isa actor mo oina isa da kai feel tawba ga da phungdok pe top 3 chalakpase ai yonda yam nungai ba pot am phawe do kai gino ha madam si isai se aina ju am pamjaba pot am oi gi ba taw ai si se di ya ek tong ni kai isai se ham ek taw da aina mi wonda ga to hanin do ai yam tong jan pot am hoi adu poe ba adu na adum yam nungai ba phawe yam nungai je ado isana ek to bi gi pese kari karamba wakhalom dagi smaina isai se smaina khongda ge na kamaina khalaki bano akoi single kano se single sina kano da khoi kano da director da man kano na director to honi kholan na ma jo maina haibiri no da tangle ba director khoi Suresh Malom na ada phare du da ai tawai ang tong gi khot ke na to mai hoi adu to gi tang nungai to pot am de on da lejagi haibidi yamna khuyong no na number pot am to gure ba ada matam kitang phangamadi am hena tong he na mai pa adu gum ba kitang nungai to adu tasu chi se dai na ek to phangja ba ji di atu harawe hoi yam nungai je ado isai sina mai pak lapa matam da isai je credit haiba tare ko mai pak lapa se kana da kai pibi ning ba ge da phungdok sigi isai je tongmina gi ba team sing se si doina piningi adu ga men oina de na sigi isai kano puthura iba khoi gi lyric kari kra budi chema iba pose si me am si da oina yam nungai je tumina le bi bi inda chengha ba oye ba ado ayum da thamo ya ta to phai tai si yam pamjai ba yam nungai je ko ado isai je number matam da haidi sum thengna ki ba actor moina ko haidi kitang khuyong na ba su oi gi ba ni sum comfortable oi gi do nungai ta ba khudong sa da ba sum lerangani kai kamai taw adu gum ba budi kitang di yawe adu ta su mayam du pulla kana thawai yang tongmina ba ni na adu pen ba gi do yang kana thoido na wa ba hai du di kai na di thingna gi di yam nungai je isai sigi matang da mayam na comment mayam pibire do isai sigi matang comment am khak chage ko tamis yang na sumna haibire fazade haiba mi sing do aina mamit free da la yengani hero se posta dro heroine su maini comment si matang na kai phone to pinin mayam na ko nungsi bitu na mayam na nungsi na yengbi ba se yam kana to harau hai tare ko na do adu Kanglei chelian bu chu aina yam kana to thagasari hai akoi bu chu maina kano kawira ko se yam kana to harau yam nungai je isagi atin ba kya ma kai thopi do na ngasi yai to na khoi gi Kanglei channel studio da lengsin break pa se adu ki mati hania lai tana thaga phungdok chari loina na khoi gi mai kai de gi achamba lengan am khatang khudol tamsai somda yan aduga yaiton gi tungi punsi da so he na miyam na sakhang ba afaw actor mo oisanu haiduna Kanglei channel gi mai kai de gi wish tawzari ahan ba makta da Priya bu Kanglei channel gi mai kai de gi taramok chai Kanglei channel bu su thagatjari yamna nungai je khoi gi Priya na saktam langki ba music video album khoi gi tumin na levi hari ba isai sina Kanglei channel top 3 gi sigum na ba thoramasta top 3 chala pa se isada kai ba ga hungdok tumina leibi hariba music video album asina top 3 gi manungda top 3 da mafam nauna kanba ngambasi isada yamna harawe aduga khangawdana ka Suresh naingonda phone tawraga hare tumina leibi do top 3 tarak e habi matam de isada khangawdana yamna harawba do admai tawe yam noi je ado isai je namma matam da ai thengna gi awaba or noi version am lerangani ko kitang share tawbiu shooting je tawa matam da awabasi kya thoina yawgi de aduga chadong da shooting chapa numise sidi pung mari dagi hogalaga chale si numisi amadi isada kitang wai duga laima takta namba adai laima khongda namba dudi isada kaisa awawa legide dum normal hoga amada pung mari hoga yam nuai je ado isai je kogi si top 3 da chale ko ado yam nuai ado isai sina mai pak lakpa da top 3 chale je sigi isai ji credit haba tare mai pak lakpa gi ko ado kogi isai ji credit je kamaina kana da pibi ning ba ge ado phung do isai sigi credit che khoi ko ek tong minariba adai crew member sing duga loina na khoina laima takta shooting da matam da ka Suresh ogi mogi family na haidana kaka ama lerame kaka da su credit che chawna pijaninge duga isai je haidi sum mai pak la pai je viewers yaw da bia de ko viewers de kai thaga ko phong to ni phong do
aina sumaina album ama anouba phongba matamda viewers-sing amadi like-singna aigi madamakta support tawbibasgidamakta su viewer amadi like-sing busu haninga letana priyana thagachari yam nuaizai ado mayamna haidi penbidana ko comment mayam ama lokhale ado comment yam ado ama lokhachai ko comment de Korou nga mamitai sama shay lokhale sai Korou nga mamitai na sum haibe isai se yamna fazai vocal su fazai heroine su fazai as Loya fazai da comments da kai phongdo Korou nga mamitai hana ta yamna nungai Korou nga mamitai na aigi album bu yengbiraga smaina comment tawbirakpase yamna su nungai yamna su haraujai tungda su aigi album ama phongba matamda support tawbiyo yam nuaizai sungsai soidana mayamna dum support tawbiyo adunga si priyana isai achimba kyama kai thopidana Kanglei channel studio la leksin biraise haingai leitana thara phongdokchari loina na akoi mai kai achimba lenga namta kitawsa aduga priyagi tungi punsida miyamna hena sakhangba afawba actor mo oibiyo haidana Kanglei channel mai kai wistawsa Kanglei channel busu haninga letana thagachari tungdasu afaba miyamgi seba matam sangna tawba ngamba sidagi hena mai pakpa isona matam punamakta thaujambibo oisano haidana priyana wis pijari thank you makha satajarakpa oina anishuba mafamda leibe isai du mayamda khanganjage isai adudi 59097 views amadi 2435 likes panglabe isai adudi afaubi Apaubi ha matam sigi nupiyo Thongam matam sigi nupiyo Lupa khoding Leikai bi phadi sumdau sumdat ki nuranan gumna thekpi Pamjadre aidi matam sigi nupiyo Okshare aidi matam sigi nupiyo Sakta fajava ho kokul manbo Wakhala bijagi boni manbo Gumba kaya se oknaruni khanbada thonga lanba phongam dravani nupida chopa pakhang yumai chenba pukang okjere aisu matam sigi nupao khijere aisu matam sigi nupao Nupa amakai na bagi Bijagi boni gum hekta makui Nangna khalli dubu jumla vara Hairi va wahai dubu ya ningla vara Amada marasi batugla si nangi aigi magi nangi leiramni Taina pham khangda amada taina ringaida khangloi nungsiba khangdana tokini asengba nungsiba nangi aigi magi nangi khanna ringaida khumu thoksani ho aribi oizani ho khumu thoksani Jimbal da kohi taiba Wakal da mirang tova The kohi taiba wakal da mirang tova Kamoi singva kana ama mapu mana tharakpa ngairi bani punsi khongloi oina naba
matam sigi nupiyo Thongam bi matam sigi nupiyo Nupa khuding Leikai bi fadi sundau sundat pi Nuranan gum nan thek pi Pamjadre aidi matam sigi nupiyo Okjare aisu matam sigi nupao Pamjadre aisu matam sigi nupao Kijare aisu matam sigi nupao Isai sigi producer na Bronson Sarmana Oibiri Somendro Amadi Kabirana Saisakliba Isai Asida Suresh Ngasepam Amadi Toilasham Namaru Eva Saktam Langbiduna Bronson Sarmana direction Pibiri Isai Asigi Matangda NB Ningom Amadi Bronson Sarmaga Unaduna Wari Wataisna Bagi Mikop Adu Mam Punna Miteng Taminas Ahanba Maktada NB Ningom Babukang de Channel Makedi Gitaranokche NB Ningom na koigi music direction PB ki isai aduga isamak na ibi ki ba isai sina mai paklak pada isada kai fawo gabla phongdokyo isada dum khangod na nungai om phawe haita hai isana wa na khotna sege mai pakpada ko adu isai se haidi direction P ni ko adu isai se namba matam da isada haibadi sum aduga isai se e ki matam da thengna ki ba wa nuai myam lerangani ko adu kitang share tawbi isai je ina ibagi maram ka haijaoge koi ai friend circle haitare imanabi gumba tinaba kanda koi nupana hairagana nupi thajade kana ka hairo ko nupi na oragana nupi su dum nupa thajade kana hai adi poto man khali do onare haibdi mi se adum soiba jere leiba ngaktani hana adugi thimdu da ina I ne haida isai se ado ID isai se I ki matam da sum ID awaba gumba kai gumba sum thengna gi ba leibra kamai to edu isai gi direction je isamak ni pibi indana ko adu da sum thengna gi ba awaba gumba kai gum hek tawba dum ekano oibadi oide dana kamai lei sei je dum hoi wagi ba haibu kitang kuina changi ba kai hani ai su dum na bagi matek gumba sangi da ba adu ga sai sei da koi yamba poire haitare mana su yam chaw na mateng pambi aige ado kasu thuidok na wabadi oide haitare no yam nungai na nangge ba yam nungai je isai sigi matang da mayam no comment mayam pibira e ko isai comment am khak lo khachage saya vashena na sumna haibire music city wa tare he nongthon tabada yam nungai matung da su hena puthokpa ngambo oibiu kai phongdo ni comment si matang da nongthon se agi Leikai da agi asing maming ne ko ada kaini moi gumba nusiraba moi myam support tobi do ayda yam nungai jaba amati kogi sigi Kanglei channel su yi subscribe tori ba yeng bi ba myam hai tare moi nusibina kaini dum puin thogapi simak na su ngam bane hai tare ko yam nungai jai kogi comment pibira isi yam faze ado kogi studios da isai achinba kya ma leng kana to na thadok pi da election be isi ki matik nungai je do kogi mai kai digi achamba lenya na mutang kano khodol tamsak som de yanke aduga nongthon gi tungi punsi da zo hena mai pakpa miam na hena sakhangba afawba music director amadi lyrics amo oidono haiduna Kanglei channel gi mai kai degu wisdom zari yam nungai jare ahanba maktada Bronson Sarma bu Kanglei channel gi mai kai degi taram nokche konjari yam nungai jai Bronson Sarma na direction tawbi ki ba khogi aphawi hariba khogi music video albums na ngasi Kanglei channel top 3 gi top 2 da chalak pase isada director moina kai fawa gi da phongdok fauzai yam nungai jai adi kusengna haraga ri Kanglei channel sida ko tharo matamda thakacharu upload tawba matamda yani subscriber mayam nusibiduna hai tare Kanglei channel gi subscriber sing like tawbiduna adi comment phajawa pibira pajam harau jai na sing thamjage yam nungai jai ado isana direction piriba isai se sei sida sum thengna gi awaba nungai ba myam lerangani da ado kitang share tawbi awaba je yam kana di yaudre haidi hoi struggle budi khara thina tare ko bu thwa ga ma tawba je adu yam kana de awaba oi de kai da koi gi actress se hana ko ne khara numini ni homni wali ngari result to poktiba ade adu no kitang awaba di yam kana kana di oi gidre yam nungai jai do isai si mai patlak pa isai si credit Sikana da pibini. Credits ay team da haja tare ko. Men number 1 ay han ma da tare ko singer da ko Samrendro Thongam aduga ko Kabira. Maduga makeup ta ko Leirang adagi choreographer ko Robert adagi transport ko Sunil adagi ko actor hai tare Suresh Nasikpam. Moi the credit adagi the main camera cinematographer. Moi the my credit moi
ꯃꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅꯁꯨ ꯃꯥꯏ ꯄꯥꯛꯄꯁꯦ ꯉꯝꯃꯣꯏꯅ ꯈꯜꯂꯦ ꯑꯦꯛ ꯇꯧꯗ꯭ꯔꯕ ꯑꯗꯩ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯚꯥꯕꯨꯛꯁꯤꯡꯁꯨ ꯄꯨꯂꯞ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯃꯦꯟ ꯑꯃꯈꯛ ꯂꯧꯈꯠꯆꯒꯦꯀꯣ ꯅꯥꯎꯕ ꯅꯅꯥꯎꯅ ꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯅꯤꯃꯥꯇꯣꯒ꯭ꯔꯥꯐꯔꯒ ꯗꯤꯔꯦꯛꯇꯔꯒꯁꯦ ꯈꯔ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ ꯂꯥꯏꯠꯅꯤꯡꯁꯦ ꯃꯥꯏꯗ ꯃꯃꯤ ꯏꯇꯥ ꯇꯥꯕ ꯑꯗꯨꯒ ꯑꯃꯨꯛꯅ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯈꯪꯂꯥꯡ ꯊꯣꯛꯄꯒꯨꯝ ꯌꯥꯝ ꯇꯧꯋꯦ ꯁꯤ ꯀꯃꯥꯏꯅ ꯅꯅꯥꯎꯕ ꯑꯩ ꯇꯁꯦꯡꯅ ꯍꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯅꯧꯔꯤꯕꯅꯤꯅ ꯃꯊꯪ ꯑꯩꯒꯤ ꯌꯥꯝꯅꯁꯨ ꯍꯟꯗꯛꯀꯤ ꯑꯦꯜꯕꯝꯁꯤ ꯇꯁꯦꯡꯅ ꯕꯖꯦꯠꯁꯨ ꯌꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯖꯦꯠ ꯌꯥꯝ ꯂꯩꯇꯕꯅ ꯌꯥꯝꯁꯨ ꯍꯦꯟꯅ ꯊꯥꯗꯖꯕꯁꯨ ꯉꯝꯖꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅꯗꯤ ꯄꯥꯝꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯊꯥꯗꯕꯗꯤ ꯉꯝꯗꯕꯅꯤ나 ꯑꯗꯨꯝ ꯅꯦꯛꯁ ꯀꯩꯅꯣꯗꯗꯤ ꯑꯩ ꯈꯤꯇꯪ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯄꯤꯛꯄ ꯕꯖꯦꯠꯇ ꯅꯝꯃꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯞ 2ꯗ ꯆꯠꯂꯛꯏꯅꯦꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯆꯝꯕ ꯂꯩ ꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨꯀꯣ ꯑꯐꯥꯎꯕ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯤꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯅꯦꯛꯁ ꯑꯦꯜꯕꯝꯗꯨꯁꯨ ꯑꯗꯨꯝ ꯑꯩ ꯀꯪꯂꯩ ꯆꯦꯅꯦꯜ ꯑꯗꯨꯝ ꯑꯩ ꯑꯞꯂꯣꯗ ꯇꯧꯒꯦꯁꯨ ꯍꯧꯖꯤꯛ ꯈꯜꯂꯤ ꯑꯗꯨꯝ ꯑꯩ ꯑꯩꯈꯣꯏ ꯇꯣꯝꯗꯝꯒ ꯇꯧꯃꯤꯟꯅꯔꯒ ꯍꯧꯖꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨ ꯀꯟꯅ ꯇꯧꯅꯕ ꯁꯤꯗꯗꯤ ꯈꯔ ꯑꯩ ꯍꯦꯟꯅꯁꯨ ꯏꯝꯄ꯭ꯔꯨꯚ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯑꯍꯨꯝꯁꯨꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯃꯐꯝꯗ ꯂꯩꯕ ꯏꯁꯩ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯑꯍꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯁꯩ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯤꯟꯅꯕ ꯇꯟꯖꯥ ꯑꯗꯨ ꯌꯧꯁꯤꯟꯖꯔꯛꯂꯦ ꯉꯁꯤ ꯀꯪꯂꯩ ꯆꯦꯅꯦꯜ ꯇꯣꯞ 3ꯒꯤ 23ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯑꯍꯥꯟꯕ ꯃꯐꯝ ꯀꯟꯕ ꯉꯝꯂꯤꯕ ꯏꯁꯩ ꯑꯗꯨꯗꯤ 1,85,542 ꯚ꯭ꯌꯨꯁ ꯑꯃꯗꯤ 7,398 ꯂꯥꯏꯛꯁ ꯐꯪꯂꯕ ꯏꯁꯩ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ wakalse nang nangawhaliba leitahandare aigi wakalse nang ginungsimang lalduda mikukuding hinjari aina nang ginungsibaduda mikukuding hinjari aina nang ginungsibaduda tamoyase aigi wakalse nang nangawhaliba leitahandare aigi wakalse nang ginungsimang lalduda mikukuding hinjari aina nang ginungsibaduda mikukuding hinjari aina nang ginungsibaduda tamoyase aigi wakalse penjarage nungsi saktamdo uhanbiyu mikukuding mitsida yeng lagata penjarage nungsi saktamdo uhanbiyu mikukuding mitsida tamoy sina penba sibi nanggi momon minok na nusibi nanggi momon minok na moy se aigi wakalse nang nangawhaliba leitahandare aigi wakalse nang ginungsimang lalduda mikukuding hinjari aina nang ginungsibaduda
khuding hingjai aina nangi nusibaduda producer Nandu Hidam no Oibiri, Alex Hidam Chana Sesakliba Isai Asida, Bala Amadi Sagar na Maruiba Saktam Langiduna, Gityum Namna direction Pibiri, Isai Asigi Matangda, Alex Sayames Nam, Amadi, Baby, Hentoibiga Unaduna, Wariwata Snabagi Mikup Adu Mam Punamid Taminas. A hand of Alex Pukang channel, my guitar mochere. Kang channel Musu I Taraptagi, the Kaikuna Watchery. Young Noise, Alex na sakpi ba isay asina Kanglei channel top 3 gi sugum ba thoram sida top 1 chan bangam lakta se isa mak singer mo ya kai faw ba aigi mota aigi music video album se mayam nung shi bidna top 1 tar pasida thamoi nung da hainga leitana harau phundok chale yam noi ze do isay sina mai pa pa matam da isay sigi habadi credit se kanada tv ning ba ya lo video album se Hoigi Mapung Pana no Honorapada support to Wirapa Ojanando Ani Subada Hoigi direct San Bibi Hoigi Git Yum Nam the album project Sibu Mapung Pana Nova Hona Biri is now Punamaktai credit spinning. Young noise, isay number matam da singer Monaco, isay sak isay sa but banung to isay yung handling sak to ninago, at the tang na give awan no my memory kamay na tawki. Say recording to Mutam the Hoigi just composing Toba, the music Mushemba, Yamna Hoida Pardon was Yore Yam Waba, Haidare, music Mushemba, the compositions Mutoba lyrics Muiba. Ado me any whom talk na Puna, the Watabax me am Hakana Tobanina, Hoida Awaba, Tana, the Dinner, the Tana, Sigi, Noai Makalaman and Hasan. Hi. Top 1 Jutari and noisy. Isay Kamina, Heidi Moto Grana, Heidi Kamina, non given, Aduga, Isay Karida, Kamina, Tamriak, Isay Kiarak Surisna, Kiasu, Isay no Hanam among the secular. Ahanmadai Pusparanigama, the Saksagre, movie Amagini, 2015, sorry, 2006, the name of the released Togidre.
adu Pusparani ga samin ki bani adu madi ahan boina ihan boy sei ona tawre adu ga music album gi oina di ahan ba ai gi wakal sen ahan bo oide ne adu ga adu tambase kana ida kamai tora tambira ke isai tambo propose ka di kamai isai je ai Lucknow Bhat Khande di music university da ai BMUS loijare adu ga adu hek loibaga ai Mumbai da muka sound engineering chahi ma tamjaraga ai si kawa bazar da studio pakhang blood music studio ai hangjaraga leijare yam noi je ado isana sakti ki isai se mayam su yam na pam na korana ta bi gre adu top 1 ju chale ko ado hadi mayam gi mamang de sakru mai ngasi ko gi kang channel studio se la ai se khudong chaw lo isai je mayam de kitang mati ma khudol tawra mati yam noi je ai saksage Tamboya se aigi wakal se nang ngawhaliba Laita handare aigi wakal se nangi nungsimang laldoda Mukup kuding hingjari aina nangi nungsibaduda Mikup kuding hingjari aina nangi nungsibaduda Tamboya se aigi wakal se Yeng lagata penjarage nungsi saktamdo Ugan biu mikup kuding miksida Yeng lagata penjarage nungsi saktamdo Ugan biu mikup kuding mitsida Tamoy sina penba oy jage Nung si binanggi momon minog na Nung si binanggi momon minog na Tamoy ase ay wakal se nang nangawhaliba Laita handare ay wakal se nang ginungsimang laldoda Mikup kuding hingjari aina nang ginungsibaduda Mikup kuding hingjari aina nang ginungsibaduda Thank you. yam noi je isai je asengba taba se helen wa du mayam se ne penbiram gani na khale adu tung da ju hen apaw soidana singer am oirakani na su jon thajai ko adu isana hana sakpi ki ai ba Pusparani ge sakpi ki ba isai ahan be ge ju sei je si je kamaina loi tawi de kitang taning ge ba yam thajai adu mateng tang gana to byang ya ha ai sakcharam ge yam noi je La 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 Kuida bani ngai jarakpa Nungsi jeng lau yeng jage Nungsi konjel ta jage Nungsi na pau ta jage Nang natakan na leite Malem sida aigi Mikup kuding nang nalay biyu Lindana tamoy sida Tamoy adukan binuwa Kumjamasing yam labani Ngajarak libasay na Kang biyu ne La 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 Lamlan bekana namit yang karan kini Lamlan bekana namit yang karan kini Haina tamoya se mikup kuding jingna hali Nang say gini Yesu nang gini Mapok kuding tung na jage haiduna Mapok kuding tung na jage haiduna Kita moy tawni jari karilay wasa uhay no
Pamuzangna tingjariye nungsa samai laikinu lamlan bakana uraga la 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 la. Thank you. Yam noise akhoi smile da isai ji ju hana mamang sai huji so ma isai ani sakto pyramid ngasi gi yengbi viewers sing na sung soi toidana sai je yengzi yengbuda ta ba isai sakbuda acting am yaure ba yam phajai du ta ba ji yam pen bira mani khale haidi ngasai gai waro myam isai je ta ba isa je tekhala ko yam nuai ba phawe adu tung ju sung soi soidana afaw ba singer am orakani na khale myam sung soi soidana khanbira mani isai je ta ba matam da yam nuai je isai ji comment lo ko sai ba yani Aviation hana sunai be singer gi makhol sidi wa konjel yam phase scale kachun goya loine yowi nei rakhini ma balanang yai ko yai hari sini pe mai sei ji sei se comment sai pe kai habi ni comment si matang da aviation na aina saksabai sei da nungsi dana comment pibir pagi support to bi pagi haina leithna aviation bo aina thakachari yam noi zai darani si akoi gi studio sta lengsin biaktuna isai achin ma kya ma thadok piraga mafam sta akoina isai sakpio haidana su propose to zabe isai gi sakpirame adu yam aduki matik haininga leitana thagak phondok chari loina loina na akoi gi makai ri achamba lengana ma khudol tamsai yam noi zai aduga dai tungi punchi dai tare ko uji Power music fazari was the hen hot naramian hen of pamba a foul singer or do the lyrics is or I got hen a toruba kudimak the mic pack pam or ibiro has not come generally my katie with the way. I tarputakisu connection and bu takat from doctor. A hand of the baby and 3 people can generally make a guitar. I know so come and channel, but I couldn't butcher. Yam no, I say baby and 3 say, Kailam Dino, Aduga, Kaskulatami, Mamagi, Papa came and go with you. I number K. I day IRM school the class 5 kajari, Duga Babagi Mina, Chunkamani, Mamagi Mina, Chunkamongi, and then this way. Yam no, I do can say, baby say, who says the top one chalapase. Baby and Toy no come, says the top one chalapase. I did Kai Powie, no, I recommend to. I am how power. I see says the Karak Suban Hana Mamang the Kate over later. Hana Mamang the Amakumzare. Amakumzare Kai Isaira Natragana, a music video album Modura, Natragana film there, my album or album that Yam no, I do Makataba, Canoze, film Gumba, album Gumba, Kumning will recommend to it. I don't know. Or film or Kumning ever. Yam no, I do Sisina Karak Suboy do never. Anir Sugar. Anir Sugar, Oibanina, acting to Matam, the Kamaito, we have a deal. No, I give brow, labor, Kamai. I don't know. I don't know, I give a kept the later acting to what about Sasata over Yam Haiga, Ado Matansu, Yam Kana Hotner or Aduga, Hena Kana Hotno, Ado Huzi KK, Shayigumba, Nova Project Labor, the Nangadaba, Nuba Nangraba, talk to the labor Kamaito. Nangadabele. Nangada delay, but Makatana Kumda do never. I can honor Adonando, Huziki is high to the Koyi Balai, Manopisa do nida, Adu Balado Nanga, a sangbury, lap the Tanger, Nanga, Ectominado, Nang Sada Nungai, Rakamaito. No, I have a power. Young Harrow Power, young Nungai, I don't Nansu Haying Balado, Yam Pound of a congrats, to parent or never got no hot no, Aduga, like Sunan class of Kanina, like Sukan hot no, Aduga, Flung Sukan hot no, Adunanasi, a quick connection of the studio that I said, a documatic Nungai, I don't echo my idea, Chumba, Layan, and only give Toby. Thank you. Well, aduduga nangi tungi punsi da hena like su kana taw aduduga afawa nangi masak su phasai ko aduga hena afawa nangzu female actor mo oir o haduna Kanglei channel gi mai category sta aina su Kanglei channel bu matam kuina sangna mayang gi seva tawba ngamba oibiyon. Thank you hanu maktada saya mesnambu Kanglei channel gi mai category taramuk chai thakachari yam nungaizai khoigi saya mesnam ne actor khiba music video album sina khoigi Kanglei channel top 3 gi thoram se top 1 na chanba ngama ineba isare actor mo oina kai fawge khinde yam nungai yam zharawe yam nungai ado isana kummi be sina ihan han bo odora actor gi se do top aise mamang da album su kum khre aduga short play ma su yaw khre
mamang sana tawkhreba ko duduga sina makha satra ko dune adu atoppa makha sinataba dum kei project leiri duduga tawdraba ta tawgadaba kei mai tawgadaba adum amani lei tawgadaba leiri ba makha tam jatha doine ba adu saya ju class ka kan class 12 thai ne ba yam ngai adu lyrics dum taw film su dum taw doine ba adu lyric ta chatura natra film do oina chatura kaina Sisi adum animak mana ba? Nay kaleba. Yam nuai ado isai sina mai paklak pada isada yam harawa po isai ado isai sina mai paklak pagi credit si Canada pidini ba. Iri se agi danan du hurem da. Pini. Yam nuai sai ado isai sina namba matam da thaina kiba awaba orsu nuai orsu mem lerongani do mem da kitang share tawi. Isai se namba da kasu thoin awaba di oigi de haidi agi team members sing se yamna supportive oibani na moi adum tobire kan adum nuai. Yam nuai sai ado isana kungiba isai ja haidi isamak na dum haidi kano tawdraga ju adum khangdi khangamni adu ali isai do adum chimpha puramni na isai sakpa heibra haiti isai sakpa de ya isai sakpa hei tani isai ma san ge tawre adu sakpa de haiti ya ado haiso haitana khra khra ngam de am nungdi nungai ge dawne ko haidi hairazu haitra ju khra ngam do ado yam nungai je ado makhata na ju adum film gi lambi se ju khongda bi gi doine ko kan hotna bio like kan hotna bio yam nungai je sayana sigi music video album sta koi muslim nupi ama sabi gi ko ado isa se mitai ma oina muslim nupi saraga ek to gi bes de adigi haidi dress tai kai de oi taraga ju sum set pada kano kamai to gi nungai gi acting to pada kamai to adum nungai gi dum comfortable oi ki yam nungai je do saya gi isai si de gi ko koi gi comment kra la ko comment me am la do comment ama khatang do khatchai gi ko Rahisa saya mana sumna habire ita saya gidamak like namme he si comment kai phone opinion aina haitai tana khadau jaba sida manas maina am harawna habire pase am harawse supporter back pase yam noai je saya nei sai achin ma kyama kai thopiduna ngasi Kanglei channel gi studio de lensin bri je aduki matik haninga leitana thala pa phone dok chai loina loina na Kanglei channel gi mai kai di ko achamba le yana ma ko dam tam sai Kanglei channel bu so ina matam changne myam gi seba taw ngam boi biwa hina Kanglei channel gi mai kai de gi su saya bu hena mai pakpa afawba like su hotna view adu film da so hotna view mai pakpa view haidana Kanglei channel gi mai kai de gi sto zai thank you ngasi Kanglei channel la thokchaba top 3 gi thoram asibu mityang tabiriba pumnamakna aikhoi gi thoram asibu kari kamdau birige habadu isagi pukning gi apen penda sing adu aikhoi gi mail Kanglei channel top3@gmail.com natraga YouTube comment ki khuthang da sungsoi soidana phongdok pirau mathangi episode ki damakta anoba isai amadi nungaiba mapau kya ga loinana miyam da mu khusina jage ngasi gi asigum loba pungpham asda mayam punna mityang ta dana ngai biramu ngasi gi oinadi Kanglei channel la thokchaba top 3 gi thoram matang asalo shinjana ba mayam dagi ayaba da lojai